अरबदा मरु ओइबा पाउ चीफ मिनिस्टर ना लामथादुना इंडिया दा निंखा तमलकपा चही हुफुतरा सुरकपगा लोइनाना नै बाइक रैली पांथोखरे August 19 Chaklam Khongchatda lakpada numit asida haraw kumai khudimak leptuna yumthong khuding maira katpiu haina Suna Abdul Tawrakli Thawbali Commando Kangbu amana nan local hatpada chenaba juvenile ama yauna PLA nipan nongmega konana fari Amadi haukiba pung kunmarida nongna COVID-19 positive oiba mioi lising taramari sukna marifutara nithoi thinakre mioi ifu mathoina lekhidre Kurumjari Numidang wairam pau miyeng tabiraba mayam pumnamapu Bidyalaxmi na taramna okjari Hauzik pau sandok na pijari Home Department na sinduna ngasi Indiana ningkha tamlakba chahi humfutara mga surakpaga mari lainana bike rally ama Chief Minister and Birena hapta kangjay mungdagi lamthaduna pangthokre rally adu kangluk ani thoktuna amana maw tamna chatkani amadi amana moirang tana chatkani lamthabagi thoram aduda Minister T.H. Biswajit Dr. S. Ranjan L. Susindro Letpau Hauke Nemcha Kipgen Awangbau Niumai Kasim Basum MLA KH Loken Nurul Hashian Makok Thongba Police Amadi Civil Officer Singh Saruk Yaki Bike rally aduda Bikers Club Kunithoigi Bikers listing ama henbana Saruk Yaki Thoram aduda Chief Minister na Saruk Yakiba Bikers Club Singda Memento Singh Khusinaki Mahaki Warolda Chief Minister na India gi ningtam ihauda chauna thodang lokhiba mioi singki Thabak thoram aduda ningsing laduna ningtamba lamdam ama oibagi chakthokchaba utuna miyamda paujal ama Pigadawriba bike rally aduda saruk yariba sing adubu tobimal khanwa hongdokhi Mikha polage hingidabagi sarukti farsi togna hat kibane hena fai haibagi spirit Bharat puningkha tamna bahona bada British na ot kibane giba ya khang matungda Jaliwala Bagh ki mihad makhal makha gi miot mine Thangar matungda Mahatma Gandhi na Satyagraha gi adugumba ihau lakhiba Netaji Subhash Chandra Bose na Azad Hind Fauj Indian National Army linkhalaga foreign countries singa salaga Bharat puningkha tamna bahona kiba Bharat riba state khuding mangna British ka mayok hor kiba lan madu buning singba madi madugi dingkha tama phangpodugi nungaiba honorable Prime Minister Narendra Modi ji gi magi listing makhada Azadi ka Amrit Mahotsav 75 years of Indian independence pangthok Humfutarang mga suba Independence Day ga mari lainana All India National Congress ki makhada India gi mafam pumbada pangthok nariba Azati ka Gaurav Jatra ngasisu Manipur Pradesh Congress Committee na sinduna Wangkhem AC gi MLA su oriba MPCC gi President Kaisa Mega Chandra gi Thongal dagi Imphal East District ki Andro AC Laimanai Tulihal Fawba khongsat chatuna pangthokre MPCC gi President MLA K Mega Chandra Hanagi Deputy CM Oiramba Gaikhangam Congress ki MLA Singh Amadi Congress Party ki Thomi Kayana Saruk Yaduna Chatkhiba Khongsat Aduda Chakthong gas yauna potchai gi mamal tangkhatpa yaningde Naharul Singh bu thabak piba ngamdaba yaningde haibana chingba kholaw kayasu lawkhi MPCC ki President Mega Chandra na Indian National Congress INC gi luchingba Singh na Indiana ning tamba fangna ba hotnabada lawkhiba thodang amadi INC na Indian ning Tamba purakibagi chakthok chaba kaya adubu ningsingduna ngasi humfutara mga suba Independence Day na lakpada khongsat asi chatpani haina phongdokhi Congress Party ki luchingba pumna makna saruk yaduna chatliba khongsat asina miyamna ngasi mak thengnariba awa ana kaya potchai gi mamal hengatpagi awaba Naharol Singh thabak phangdabagi awaba hengalakpa GST wangkhalakpana maram oiduna thengnariba awaba kaya asi koina chattuna hakthengnana khangminana ba Lengaki nakong yawnaba kholaw kaya lauduna amasung puna lanthing minabagi pandam thamni haina phongdokhi Azadi ki gaurav yatra nangma pandiki chakrakwa ayin samkramga 15 August Bharat ki sadi divide huwa Independence Day ke program over sakadaba Azadi ki gaurav yatra asigi चक्कदुर्ग मफम से वांगखेम केंद्र की जगह से अमदी इम्फाल ईस्ट की अंदरों की जगह
अंदोगी फुल खरा अंदो ऐसी की फुल खरा यौना बसतनी लोइनना मसीगी अखोगी पांडमसी प्रजासिंग मयाम अखोगी लेनिबा भारतना निखा तंबगी इंडियन नेशनल कांग्रेस की लीडर सिंगना भारत की निखा तंबा पुरखिबगी चौथोकसबा अरिगुंबा यात्रा से मसी मखा साना चथबगा लोइनना लंदमसीदा थोकलिबा नोंबा कांगदना प्रजासिंगी अवाबा थेंगनरिबा कोट की ममन हिंगलकपा जीएसटी वांखलकपा लोइनना नहारोल सिंह थबक फंगदबगी समीक्षा कया नोंबा कांगदन हेगलकलिबा सिकुबा मयाम सिंह सिसु मयाम प्रजादा अंगिनबा अमसुंग सरकार की नाकोंग यौननबा अखोगी स्लोगन कया लाउगनी लोइनना मसीगी अयुक्की ओइबा प्रोग्राम से हौदोकचरी अदुंगै इंग लिसिंग अमगा चमापन हुफु मंगादा थोखिबा चकलाम खोंगचत चाही असिगी ओइना लर्निंग फॉर एमेंसिपेशन हाइबा थिमदा यांखै तरेट सुबा चकलाम खोंगचत पांथोकलगनि हाइना ऑल मणिपुर स्टूडेंट्स यूनियन एमसू की प्रेसिडेंट हौबीजम चलामबाना फोंदोखरे महाकना हाइ अदुंगै इंग लिसिंग अमगा चमापन हुफु मंगागी मतम अदुगी कारबार वाला सिंगना इरमदम असिदगी फौचेंग कया मपालमदा थादोखिबदा चाबा थकपा फंगलक्तबा सेल तिंगदुना लेजगे हाइबा फावबा फंगलक्त्रबा मिकुप्ता मतमदुगी महेरोय खुनाई अमदी मियामना हौनरुबा नाइदना चेंगपियु हाइदुना चंगसिलखिबा खोंजंग अदुदा मिनुंगशी हैत्रबा मतमदुगी चीफ कमिश्नर नालुचिंगदुना इहौ हौरिबा महेरोय सिंगदा खुंगु बुतना नेतुना संगिन थिंदुना खुलाई पाइजद्रबा महेरोय सिंगदा यकनबदा चटकदबा मओंगदा सांगागी मतौगु मिहाथिना महेरोय अहुम अमदी ऑल इंडिया रेडियो इम्फाल की ड्राइवर अमा यावना मथिबोंग मरिल थोकपा मखै ओत नैदुना हाथि नुमित असिदा निंगसिंगदुना चकलाम खोंगचत अमुक हन्ना थोक्तनबगिदमक अमदी नुमित अदुगी मियोत मिनै अदुबु यानिंगदबा उतुना नुमित अदुगी हेक नोंगानबा नुमित 19 अगस्त एमसू सेमदुना चाही खुदिंगी नुमित असिबु पालन तौदुना लाक्ली हंदक चाही असिदसु थौरम असि 53 सुबा ओइना मणिपुर मियाम अमदी महेरोय खुनाइगा लोइनना पांथोकलगनि हाइरि महाकना मखा तारदुना हाइ चकलाम खोंगचत नुमित अदुमक्तदा थौदोक अदुगी मतांगदा ड्रामा ओइना मियामदा येंहनगनि लोइनना नुमित असिदा लमदमसिदा हराव कुमै अमता पांथोकपिगनु अथौबा सिंगबु इकाय खुमनाबा ओइना कांगलैपाकि युमथोंग खुदिंगदा मैरा कपियो हाइना अपील तौरक्ली लमदम असिदा लैरिबा अखोगी खुसेमगी ओइबा अखोगी अनिसुबा चाक तांबगी फिबम अमखक लाकपा मतम अदुदा लैरिबा मियोइसिंग अदुना अखोगी लमदम असिदा पोट पुथोकचना अखोगी सेंग चाक marang kaina wanba phangakta ba saba phangaktabagi yamna luraba tanpham amakak oike matam adugi mahiroisingna haunaruba tawdana akhoi maikai mari maktagi thomjila kanda leiriba mahiroising aduna tanjari badi akhoi seng piyu aduga sak piyu haiba adumba yamna chamlaga akhoi khongjam akhak changjamni matam adugi chief commissioner singnu singa kanda akhoi mahiroising aduna seng amasung sak piyu haiba do madugi mahuta akhoi khungu but ka aduga sangin thinbira kanda akhoi matam aduda leiriba mahiroising mathibung marin phobo thonba makai akhoi gi sangara chatkadabli chatla kanda madugi mahiroy ahum khoigi mingoi hangasarabada yam saklaba navakumar chawbal amadi cm saklabi pramodini adugo loina na matamdugi ar imphal gi khoigi driver oibiram ba yamba waikomnilamani su khoigi tungi kusigi damakta anoba manipur amagi damakta mangjel tharaga khoi thawai thoki इपा इपू सिंगी इखेंगतना ngakthuna thamlamba apunba manipur gi saktamda singnarapa khudimak amata oina thingnamiasi haina united committee langwal unit ki general secretary naurem roben meitei na phongdokre tongan mafam singda paksana pangthokpagom august 13 gi thoram meitei langwal aying lekai dasu ucm langwal unit ki office da ivudo pakhangba yepa fira chingkhatuna ningtam palan pathoki langwal unit ki thaupuba sing yauna unit asigi president hobizam samu sing na meira Chukatuna haikat lekat tamki. Tharam aduga mari lainana UCM Langol Unit ki Secretary Naurem Roben na hai ngasi asima pangal kalaba malemda numit tadi hainariba British ki makutagi Manipuran ning tamba numit ni numit asina lakpada iramdam asida hingminariba ipa ipu singi ikheng tana ngaktuna thamlamba Manipur gi apunba gi saktamda singnar pakudingmak amato oina thingnaminasi lamdam asida khundaminarima chingmi tami animakna nungsi chanana leiminaba amadi suba nomba kanba wal culture leiba lamdam ama oihalasi haina phongdokhi Kanglipang Manipurna Kanglipang Manipurna UCM Maitel Langgol aying lekay na UCM Maitel Langgol aying kay na UCM Maitel Langgol aying kay na Idamdam Manipur asigi apunbagi saktamda singnarak khudingmak ekhoi amato ina thengaminaba amadi idamdam Manipur asida leiriba singmi tami khoi punamak nungsi sanana leiminaba amadi ekhoi
suba namu kanba wa culture laiba adum laba iramdam ama ONC haiduna UCM Langon unit ki mai kai degi myang pham dai kok no na Protection and Preservation Committee Manipur PPCM amadi Wangdei Mitei Lekai Development Committee anina punduna Semba Organization Observation Committee na sinduna hufutara mga suba Manipur ning tambat numit ning sing thauram ngasi Langgolgi Wangdei Mitei Lekai de pangthokre thauram aduda Wangdei Mitei Lekai gi chairman S Ibotombi Khuman PPCM gi convener Maibam Bishweswar Kanglamai gi President Yumnam Leirik Leima, Poirei Leimarol gi President Longjam Memchaubi Leima, Nupi Samas gi President Thokchom Ramani Leima, amadi Retired Professor Naurem Joy Kumar su saruk yaki. Tharam asiga mari leinana PPCM gi convener Maibam Biseswarna, numit asi Nupi Lal amadi Indo Manipuri war gi thodok na chingba singda lamdam asigi thawai na pontha phikraba ahal laman singna British ki loilam sasan dagi ningtamba fangkiba adubu ningsingba amadi matam aduda ningthawna thamlamba ichin inaw oina nungshi chanana laiminaba adu fangnaba apunba ama sagatba loinana malemda lamdam asi masaktak na ba haiduna thawram asi pangthokpani haina phongdokhi Manipur ningkha tangkhibagi hufutara taruk suba numit ki thauram more gi town parking da ngasi pangthokre thauram asi British singna Manipur bu Englishing amaga chamapan ifutaret ki August 13 gi lona bada ningkha tamba leba oina thamlamba amasung Indiana ningkha tamba nongma mamangi numit asibu chahi khuding Manipur gi ningkha tamba numit haiduna Manipur gi kachin koya sinba thungna amasung Manipur gi mapanda phundariba Manipur singna pangthoktuna lakli Ngasigi thauram asi Technopol District Manipur Block ki More Kaithel da leiba More Town Parking da Mitei Council More gi President Mayang Lambam Thoiba Singna Manipur gi pakhangba yekwa firal chingkhatuna hailei katpana mapung oiba thauram oibaga loinana Manipur imana yaifare haiba kholau su lauki thauram asida Mitei Council More Khanopok apunba nupi luf All Manipur Students Union amadi lining thosana mahi puya santhok lup ki thaumi singna saru yakhi Ngasi ayu District Administration amadi Jiribam District Police na sinduna mafutara mga suba Independence Day ga mari lenana hargar tiranga gi rally chatkre rally aduda police personnel CRPF Forest Department RPSF police personnel gi imung manung singsu saryaki rally ga mari lenana Deputy Commissioner W Malem Nganba Chingleina hai Miyang gapun na hargar tiranga gi campaign rally asi Jiribam town na chatpani rally asida miyam na saruk yaduna mai pak na chatpiki bagidamal thagapa phongdoragli Tharanga mari leinana Jiribam District Police ki SPKSS Ravi Kumar na haikibada ngasi India gi mafam khudingda pangthokpagom Jiribam District tasu hargar tiranga gi campaign asi pangthokpani miyam na yum khudingda machu ahung gi firal paihanduna Hufutara mga suba Independence Day asi mapung fana pangthoksi haina District Police Jiribam gi maikaidagi appeal tawrakhi Koi Jiribam District ki oina so handaki Bharat ki 75 years of independence urapuga loina na Central Government na har ghar tiranga campaign sida koi Jiribam District na so saruk yazari sida chilliba ngasigi har ghar tiranga campaign rally sida Jiribam District Police na tana Jiribam District Administration dagi apegi sida security leiriba 7 IRB amasung CRPF amasung RPSF amasung apegi police ki leiriba personnel sing family members sing mayam yaujaraga koina sinjariba har ghar tiranga campaign rally sida mayam yaubiu support taubiu amasung yum da apegi machu hongi firan se ajana paihangiduna apegi handaki 75 years of independence ajana mayam mapung phana ajana celebrate tauji aina Jiribam District Police ki mage degi appeal Thaubalgi Kamando Kangbu amana nan local hatpada chenaba juvenile night oiriba ama yauna PLA nipan nongmega konana fari makoina India gi Independence Day dasu ayet apan pinaba thaurang ki haidi SP Thaubal KISHORCHANDRA hawizamna paumi singda phongdorok pagi matung inna ngarang ayupung nipan makhairom tabada aina thingkraba PLA gi self style Colonel Risikanta gi makada Manipur gi district kaya da bomb plan togadore haibagi akaknaba paw ama Mari Shuba Assam Rifles tagi fangbadagi SP Thaubal KISHORCHANDRA hawizam gi miyang makada additional SP OPSO Wangkhomba na luchingba Thaubal gi Commando Kangbu amadi 16 AR gi kalam amana Yaripok Bazar da cordon and search operation pangthoki hairi tungda Thaubal Infal East
Imphal West amadi Kakching District mafamsingdasu thiba humbagi thabak chathaki. Maduda PLA gi kedar taret fagalaba PLA gi kedar sing adudi Andro Khuman Nungyumbi dagi Jinga Khamba Santa Singh Elias Khambaton chahi kuntra nipan apokpa CIS Ningthembi Singh Kakching Ningthau Laikai dagi Moirangthem GTS chahi kunithoi apokpa Moirangthem Sanjit Moirang Konjengbam Maning Laikai hojikna awang sekmai konjeng leimada leiba Konjengbam Romeo chahi kunipan apokpa Konjengbam Raghu Singh Andro Labauzam Singh Laikai dagi Fanjobam Rabi Elias Luangamba chahi kuntaruk apokpa P Kula Singh Kakching Wairi Salam Laikai dagi Salam Mangijau chahi Yankhai Manga apokpa Laikhidraba Salam Tombi Singh Imphal West ki Lukar Mayai Laikai dagi Naurem Manos chahi kunhumdoi apokpa Naurem Nobin Singh Kakching Wairi Sabam Bamon Laikai dagi Samurai Lakpam Akas Elias Mastan Sharma chahi Taramapan apokpa S Rajeswar Sarmani Makoidagi Smith and Wesson 9mm pistol ga loinana magazine ama Beretta 9mm pistol ga loinana magazine ama 9mm ge live round 35 amadi hand grenade ani fagat pangamki loinana na local hatpada chenaba juvenile oriba amasung Kamando Kangbu asina fagat pangamki amadi wahang pahong tawbada aina tingkraba PLA gi staff style Lieutenant Colonel Risikantana tampakta leiba nan local singbu hat anaba poktak pirakpadagi July gitang kunhumdoida Kakching nan local amadi July gitang nipanda Imphal East ki Andro Huikapta nan local amasu hatki haiba khangbangamki Tungda Farama Miwai Singh amadi Kulai Singh Yariport Police Station da sinaki amadi case amasung register tawkre haina mahakna makata na fongdoki Ngarang ayuk unipan khai taw matamda koida yam reliable input ama for samra philipagi band PLA organization sing my cater sing under the instruction of one self-styled Lieutenant Colonel Risikanta gi makhada Thawal district ki amasung akoi thangnani district Kakching amasung Imphal West area da explosive device na koi laluba Independence Day sesa target onaba nadugi plan kra tawre habagi akang abo paw asi thangbadagi Thawal district police alagi 16 Assam rifle gi akoi team sing alugo Commando Singh Myam Loinamak Yaipok Bazar da koi mafam sisa mukhoina daire abo paw do phangdagi koi arrest tawraga cordon and search operation chathagi madugi chathaba matungduda akoina miyo singasi mafam ataidagi habdi Imphal East area Imphal West area amsu Kakching district area da chala matungda koi PLA gi kedar sing koi explosive device aduga sagi koi grenade amasu nongi masa paira koi hayeng Independence Day se disrupt to singase koina power Azadi ka Amrit Mahotsav ka mari lenana BJP Kishan Morcha gi National General Secretary KH Dibon gi lamjing makhada oinam kendra gi rengbamdagi morang INA tamna motor tongba myoi chani yankhai ga loinana chatkhri khongchat tu gi tungda INA da thunglaga Netaji gi mitamda leikatlaba tungda Kaifa lambida halaklaga seva varati gi office da lamthungpham oiki khongchat tu gi mangoinana KH Dibon na haikibada ngasigi Biker Singhi unemployed youth ngaktani makoi sibu ningtambagi ningsing thoramda yauhannaba mathau tai amadi aikhoi pumnamak ningtambagi mahau khangna hingba tai ningtamba ngaknaba hotnaba amadi athoba sing busu ikai khumnaba utsi haiki iramdam asigi yalhomi asi kananaba Manipur na lengak na akanba kanglon ama yariba makai atubada sembi ma mathau tari India lenga ki family planning ki program da mai pakna chathaki badagi handaki chahi tara asida nupi amana angang pokpagi changsi ama 10.3 ta hanthare haina kangleipak kendra luf ki secretary ngamkhai ngan ba lup na thadrok ba chero aman hairi chero asina makha taruduna lamdam asida khundari ba furup amadi family planning tawbada amadi mapandagi sakchu dharma manabagi namada lepa leitana athingba yaudana changsilakpana lamdam asigi yalhongmida achouba akaiba ama pirakliba asida lamdam sida leiminariba kainaba yararoidaba furup khudingmakna iramdam sigi mutharakliba yalhongmi sing asi kanbada saruk yabiu amadi masa masagi sakkuchu lining manai haiduna mitok mayam pusilakpadi khudakta lepiu haina hairi Malemda maning makhatamna haina humna panjaramba Manipur ing lising amaga chanipan marifutara mathoigi Anglo Manipur warda British ki mikha ponduna chahi yankhai taruk chupna layuraba matung ing lising amaga chamapan ifutaret ki August 13 da amuk hanna maning makhatamba fangkiba numit asibo ningsingba oina Manipur sinba thungna pangthokliba mafutara manga suba Manipur gi ningtamba Numit ki saru ama oina ngasi All Thawal District United Clubs Organization ATDUCO Thawal District ki mafam
Marifutara Marida Manipurgi Firal Chinkatuna Hufutara Mangasuba Manipur Ning Tambagi Numit Thoram Pangtokre Thoram Asida ATDU CO Kukampal Nupi Kunai Amadi MSF na Punduna Hanbo Oina ATDU CO gi Office da Firal Chinkatpa Hauduna District Asi Mafam Kayada Matang Firal Sing Chinkatki Manipur Ningkha Tamkibaga Chahi Hufutara Manga Suba Numit ki Thoram Jiribam District Asigi Laiba Tonga Mafam Singda Pafal Yekpa Firal Pakhangba Yekpa Firal Chinkatuna Pangtokre Thoram Asi British Singna Manipur Bu Englising Amaga Jamapan Nifutaret ki August Taramari Manga Loine ba Ningkha Tambat Lebak Oina Thamnamba Amasung India da Ningkha Tambat Noma gi Mamang Numit Mari August Manipur gi Ningkha Tambat Numit Haiduna Manipur gi Kachin Koya Sinba Thungna Amasung Manipur gi Mapanda Khundariba Manipuri Singna Pangthoktuna lakli masigi saruk ama oina ngasi Jiribam dasu Manipur Students Federation MSF District Committee Jiribam Democratic Students Alliance of Manipur DESAM Kanglepa Students Association KSA Jiribam Development Organization JDO amadi Jiribam District laiba tongan ba CSO singnasu pafal yekpa firal chinkhatuna mufutara manga suba Manipur ningkha tamkhibagi thoram pangthokhi Kampongpi District Manung Chana Laiba Kharam Thadoi Dagiti Lunkam Komna August ki Tang Mapanda Media da Fongdok ki Wafam Sing Adu Yumfam Yauda Wafam ni Haina Kharam Thadoi Village Authority ki Chairman gi Loinabi Amadi Hauji Caretaker ODB LT Memory na Fongdokri Mahangna Makha Taraduna Kharam Thadoi Khul Asi Aimol Kom Amadi Ate Kanglup Kaya na Punna Khundaminaba Khul Amani Khul Asi gi Chatnabi gi Matung Inna Hana Khul Asi gi Chief Oramba LT Rengkup Chung na Laikhidraba Matung Machanupa LT Thoinei Len Aimol na Kharam Thadoi Khul gi Chief Oifam Thokpani Adubu Tilun Kam Kom na Chief Oire Haina Fongdorakpa Asi Yamna Laibak Thiba Thodokni Maram Asina Tilun Kam Kom Aimol Tribe Union Manipur da Changjarakadabani Kariguma Changjarakdaba Thoklabadi Mahaki Mathakta FIR ama file tawgani amadi masigi matungda thohaningdaba thodok tholakpada Aimol Tribe Union na daita lawroi haina fongdokhi loinana hiram asida achoba kanglupna khul asida khuthingchen bigano amadi Manipur gi lengak na somiyeng changbinaba appeal tawkhi Mioiba asi kanbangamdaba matam ama oiraba matam asida Iswarna tana mioiba bu ngakpi senbinaba kanamata leite adubu Iswarna ngakpi senbiba haiba asisu aikhoigi pukning wakhal lamchat sajat asoiba tawraga leirabadi Iswarna su kanbangamloi haina Prajapita Brahma Kumaris Asurya Viswavidyalaya Imphal Center gi senior Radioga teacher BK Nirmala Sachina Fongdokri Wafam asingasi Prajapati Brahma Kumaris Asurya Vishwavidyalaya Imphal Center Sinduna Brahma Kumaris Fai Dinga Pangthokpa Raksa Bandhan Thauramga Mari Lainana Fongdokhibani Mahut Minister WANGKHEMCHA Karnina Manipur Cancer Institute Imphal gi Director CEO Dr. ZS Marangthem Rimski Ophthalmology Gida Hana CSOD Oina Thopuramba Dr. Ahanthem Susitrana Amadi Brahma Kumari Manipur gi in charge Rajyogini Brahma Kumari Nilima su saru yakhiba thoram aduga mari leinana imaleba kidamakta isagi oiba wakhalon sing fongdoknaba chithi ibagai thoram amasu pangthokhi BK Nirmala Sachi na makha taraduna mipum khodik mangnai Iswar gi mingda ponsi chupagi oina fataba ama thadoktuna afaba ama tauba haurage haibagi achetpa wakhalon ama miyam punna lawminaraga afaba lamdam ama oirakna ba haiduna raksa bandhan gi thoram asi pangthokpani haina fongdokhi Jangamdabi mathakta leiba polling station ahungi joint youth committee na social worker MD Kamaruddin ga khusamnaraga singduna Jangamdabi gram panchayat ki chawkhat thaurang amadi awat apa gi matangda khana nainabagi mifam ama ngasi gram panchayat asigi manung channa leiba Kangla Ukok Community Hall da pangthokre social worker MD Kamaruddin Jangamdabi Ediga committee gi president MD Alauddin retired principal MD Hafizullah Amadi social worker MD Asalam Khan na saruyaduna khana nainabagi mifam aduda polling station ahum asigi manung channa leiba public library ama saba
Jangamdabi mathakta leiba Kangla Uko Lower Primary School Building athuba matamda losinanaba hotnaba mari leinaba lenga ki department sing unaduna Jangamdabi mathak leikai gi warba imung kayada khudong chanaba phanghanba Jangamdabi mathak leikai gi turel torban manaki sanabung amadi iram nala sing matamga chunana sengatpa haiba waref sing asi lauki Miyangi warepu athuba matamda thabak oina othokani haina social worker MD Kamarudin na miyamda thajaba pi khibadu mafam adugi miyamna apel mafongdokpaga loinana social worker MD Kamarudin na tawba thabak thauram pumnamak da gram panchayat asigi miyamna cooperation pigani amadi sawatkani haina fongdokhi Manipur lenga ki luchingba Chief Minister and Brena Tangsiliba War on Drugs Mission asi mai paknaba gram panchayat asigi miyamna supunna hotnaminasi haina social worker MD Kamarudin na appeal su tawki Thawbal District ki manung chana leiba Community Health Center CHC Yaripok ki campus ki main gate tagi hospital ki kafam yobagi fawbagi lambi ka Kuthaduna nong tabada ising tungduna ana layang lakpa miyam amadi hospital staff singda khudongcha da bakaya mayok naramba adu CHC asigi hospital management society na staff singa khusam naraga semjaduna miyangi nungai taba adu kokhankre hairi CIC Yaripoki Hospital Management Society ki maikai degi fongdora kibada COVID-19 ki pandemic laikibadagi lenga ki Rozi Kalyan Samiti RKS ki fund PB rakhidraugasu Hospital Management Society na CIC asigi staff ka khusam naduna CIC asigi commercial complex oina leriba pharmacy dukan singdagi lakpa income ga staff amadi Hospital Management Society ki members singdagi khaigat naba senfamna nong chuba matamde ising thumjinduna chathok sasingda apanba oiramba CIC asigi campus asi thongatuna cement concrete na aster toxinduna semjan khibani hairi semjan sajin ba asigi dama mateng pangbirakhiba general amom na luchingba wall of cryptocurrency na blockchain technology gi team amadi khoiromdagi salam stone crusher gi proprietor salam premchand singh na chingba mateng pangbirak papumna mapu CIC asigi hospital management society amadi staff singi maikai dagi tobima khangba ulakli Englising ani kunda lak manga henbagi senfam drain sanabagi dama fumlaugi member na lokhraba ngasi fawba sabiu yadre mari leidaba singna miyeng changbiu haina fumlaugi praja singna fongdorakli wafam asi ngasi fumlaugi praja singna Manipur Press Club ta pangthokpa paumi singa unaba amada ahantem siam koba khunja amana haikibani mahakna makhata na hai fumlau GP Ward number 2 da job card ki NREGS ki makhada Ichumpo krima pa dagi ahantem siam mapa haiba drain amalaki masigi senfam lak mga khara heli adubu drain asi semdabida paisa lokthok lamde wafam asi khanglakpadagi hiram asigi matangda member oiribi amadi pradhan kauduna wari sana kiba laikre adubu August 10 fawbada drain asi sembal loishinge haiduna haijab thajaba piki adubu ngasi fawba sembidabadagi member adu amuk kaubada drain adu Janbang ngamlaroi na khoina tawning ba taw haiduna fongdorakhi masita sunatana ing listing ani tarama pangi dagi sakhiba water tanki ngasi fawba loisindana leiri upai leitabana mari leinaba singna miyang changbiu haina mari leinaba singda pukning chingsilakli koi gi June gi last week ada khangjabani khangjarapachida koida July gi date 6 ta koi kai gi oiba mi phama sum phamjaba timing da koina moje kawe kauraga nang denji suke ba surera haibu matana mana suzerage hairaga mai sakre suzerage haiba sakpaji da mana hairami ji August ki date 10 fawi mong ai lotion jage na padhan ga bani hairami haina matungda moje tawtre 11 da kawe kawba kai no moina haire esa ko jan mong amaro me tom bathak tawro haire haida ko no padhan ko phone tawre kai no sa smai to wi ji ko pi ji ko hai kan mana ti member da RTI thao na haire man ai ko da RTI tha masi koi mai ne ba authority singna pesi ko thana koi lojeraga mati kar pangbiu thigapiu haidina aina haije Paugi martha ate ma break amadang law minasi DBC ma'am ja khap khap chok
Break ki matungda mayam taram na okchari hojik pau makha pizari. Armed Forces Ex-Servicemen Welfare Association (AFESWA) Adok Jila Sainik Board AJSB Thawal amasung 16 Assam Rifles B Company ga khusam naduna Hargar Tiranga gi thorang ngasi Thawal Tomjing da leiba 16 ARB Company Complex manungda leiriba AJSB gi office mamang da pangthokri thoram aduda AFESWA gi President Retired Wing Commander AK Deven Singh na India gi machu ahung gi firal Paihan kibaga loina na personal sing na India gi firal da ikai khumna ba utki. AFESWA gi Secretary Retired Subedar M Khogendra Singh, Ajab ki Secretary Subedar Major S Yaima Singh, 16 ARB Company Commander Major A Rahul Singh yauna pangthok ki ba thoram aduda angnipan recruitment training Thawal gi candidate Singh Lekhidraba servicemen Singh gi loina bi Singh su thoram aduda saruk yakhi. AFESWA Thawal gi Secretary na thoram asi pangthokpagi matangda wafam kaya su phongdokhi. Indiana Ningkha Tamba Chahi Hufutra Manga Mafong Farakba Asiga Mari Lenana Azadi Ka Amrit Mahosab ki Manung Channa Mafam Kaya da Pangthok Nariba Hargar Tiranga gi Thoram ngasi Wangbal Mayay Lekai da Leba Rural Voluntary Services RVS na sinduna organization asina Chalaiba Iramdam Ningol Wangbal da Pangthokri Wangbal Gram Panchayat ki Pradhan S Manichandra MCPCR gi member KH Jitendra Wangbal Gram Panchayat ki Ward member L Ibotombi Amadi and Komdombina Atoiba Mingthun Len Singh Oina Saru Yaduna Pangthokiba Thoram Aduda Pradhan Maniharna India gi machu ahungi firal Jinkhatuna Haudoki Homgi Nupi Macha Singh Amadi Makoi gi Anakpa Imung Manung Singh da India gi machu ahungi firal Yenthoki Home Asigi Angang Singh na Nat ki Oiba Thoram Kayasu Utki Social Welfare Department ki instruction gi Makada Home Asida Laiba Angang Singh bu India da Ning Tamlakpa Chahi Hufutra Manga Farak Pagi Nungaiba Adu Kanghanba Amadi India gi Firal bu Nungshiba Adu Kanghanana Bagi Pandamda Thoram Asi Pangtokpani Haina RVS ki Secretary Babita Safam na Fongdokhi Humfutara Manga Suba Azati Ka Amrit Mahosab ki Manung Channa Hargar Tiranga gi Saruk Ama Oina Manipur Building and Other Construction Worker Welfare Board Government of Manipur gi Chairperson K. Sir Kumar Singh gi Mayumda ngasi machu ahungi firal Jinkhatkri India gi Mafam Kudingda Pangdok Pagum ngasi asi Mahak ki Mayumda Mioi Shingaloina na India gi firal Jinkhatki bani Firal Jinkhatpagi Thoram Asiga Mari Lenana Manipur Building and Other Construction Worker Welfare Board Government of Manipur gi Chairperson K. Sir Kumar Singh na India na Chahi Hufutra Manga Subat Ningkha Tamlakpagi Thoram Asida India gi Prime Minister Narendra Modi Amadi Manipur gi Chief Minister and Biren Singh gi Makhada Chahi Kuding gi Pangthok tuna lakliba asigumba Ningkha Tambagi Nungaibagi Thoram Asida Ngarangdagi Hauna August gi tara manga fauba machu ahungi firal asi numit humni chupna paihanduna thamgadabani haiduna taklakpagi matung inna yumthong khodingda machu ahungi firal asi pahangadabani haibadagi Jiribam District tasu ngarangdagi hauna Jiribam District Administration amadi tongan CSO NGO kayana school amadi college tasu ngarangdagi hauna pangthok narakpa thoram adugi makha charakpa oina ngasi yumda jirigi Miyanga loinana machu ahungi firal asi jinkhatuna thoram asi pangthokpani haina mahakna fongdokhi Thoramgi makha tarakpada K. Sarat Kumar na luchingduna miyanga loinana machu ahungi firal sing paiduna reliwil amasu chatkhi Like-minded group na Wangjing Tentha Kendra Manung Chanba Wangjing Haitu Pokpida Leiba Bedajit Elas Goroba Marangthem Apopa Prem Kumar gi Ana Layeng da Kharadang Oirabasu Mateng Oina Bahaiduna ngasi group asigi General Fund dagi lupa lising tara amadi group asigi thongmi singna panglakpa senfang kharaga punsilaga punna lupa lising tara ni thoi chamat tengbang duna imung asigi awabada saruk yakri Group asigi Secretary Ojit Soroy Kaibam na luchingduna chatkiba ngasigi tengbang khongsat aduda Group asigi Publicity Secretary Rakesh Naurem Executive Member Rosan Marangthem KK Wahengbam Sobita Maibam Dr. Inauba Nongmaithem Boinaw Maibam Punjeswar Mangsatabam Surendra Ningomba Dr. Maibam Itin Marangthem Akas Nongthomam Suni Naurem Romina Amadi Marangthem Radhakantana Chingba Group asigi maru oiba thomi kaya saruk yakhi
Tengbang Khongset aduga mari leinana group asigi secretary Ojit Soral Khaibamna niyom chumna amadi afaba maongda social media asi sizinaragadi lairaba khudong chadaba awa ana taraba singidamakta achoba marup ama oiri lamdam asigi amadi choijainaraba khunda khraba Irecha kayagishu social media da achoba platform oidina aikhoi masel punsinabagi achoba lambi amasu oihali haina fongdokhi Social media haibasi aikoina phajana sinaba targadi lamdam masigi awana tarba kayada aikoina mating pamu ngami maramaduna aikoina semjariba asigumna aikoina semjabasida yawbiba pambidagasu atopana sembiraga adom madomna awaba taram matamda eni lamdam sigi awaba taram matamda mating panglagadi kunai ase ing chingna nusinabagi adugumba mari amasu thammi aikoi chakhot minagani awabada tingbang minaga Union Health Ministry ki data ge matung inna India da hokiba pungkon mari asida nauna COVID-19 positive oiba mioi listing tara mari supna mari futra ni thoi thingna khri mioi listing tara taruk chamri ga yankhai mari na laina asida gi fagat ki amadi mioi nifu ma thoina lekhidre masiga tharaga haujik fawbada laitet asina maram oiraga lekhidaba mige masing punna lak manga listing kuntare supna contractore oikibaga loinana hauji India da COVID anadun leiba mige masingna Lak ama listing tara taruk chanipan hufu matoi oiri. Positivity rate na chada ahum dasmik taruk mapan oiki ama song fagat pagi chang na chada marifutara nipan dasmik mga mari oiki. Health Ministry gi matung inna haujik fawbada laina asidagi ngakthok naba leba asigi oina kro chani ga supna tare hena COVID vaccine kapthokri hairi. Loisilakpada maru eba pau amka hana pizari. Chief Minister na lamthaduna India na ningkha tamlakpa chahi hofutara mga sur paga mari lainana bike rally pangthokre August 18 chaklang khongchet na lakpada numit asida haraw kumay khudingmak leptuna yumthong khuding mera kapiu haina MSU na apil tawrakli Thawbagi Commando Kangbu amana nan local hatpada chenaba juvenile ama yauna PLA nipa mega konana fari Amadi haukiba pungpun marida nauna COVID-19 positive oiba mio lising tara mari supna mari putara ni thoi thingna khre mio nifu ma toina lekidre Pony News miyang tabir mayang pamnama po ang kahana krumjari. PONYTV na makhal mathel gi thoram sing sanduk tuna miyam gi seba tawjari masida hena mai pak na bagi damak PONYTV ki YouTube channel amadi Facebook page ta like amadi subscribe tawbiro loina na MCTV ki channel number 988 amadi ISCOM gi channel number 142 da miyam na meeting tabiduna mapung faba channel ama ohenbiu hena mai pak channel ama oina bagi damak PONYTV ki contact number 9362511104 da contact tawbiro Makada pijariba contact number natraga email asida miyamna suggestion pibiraknaba hajari miyamgi suggestion bu khawramna ngaijari